ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯆꯠꯊꯖꯔꯛꯂꯤꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯗꯥꯏꯔꯤꯒꯤ 29ꯂꯛ ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯁꯇꯝ ꯅꯥꯎꯔꯦꯝ ꯃꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯃꯥꯅ ꯒꯦꯠꯇꯨꯒꯤ ꯍꯦꯛ ꯊꯣꯛꯂꯝꯂꯝꯗꯥꯏꯗꯨꯗ ꯃꯃꯥꯏꯗꯨ ꯆꯦꯞꯊ ꯃꯈꯣꯏ ꯁꯥꯇ꯭ꯔꯤ ꯈꯔ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯤꯕꯁꯤꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯈꯔꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯌꯥꯎꯔꯤꯕꯤ ꯃꯉꯣꯟꯗ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯝꯗꯅ ꯃꯃꯤꯠ ꯑꯣꯏꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩ ꯃꯥꯏꯕꯗꯨꯒꯤ ꯃꯇꯧꯗꯨꯗ ꯔꯣꯃꯥ ꯑꯃꯗꯤ ꯑꯍꯟ ꯑꯍꯨꯝꯗꯨꯁꯨ ꯃꯥꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯔꯣꯃꯥꯅ ꯏꯄꯟ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯃꯥꯏꯕ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯃꯇꯝꯗꯨꯗ ꯊꯣꯏꯒꯤ ꯊꯋꯥꯏꯗꯨ ꯁꯥꯇ꯭ꯔꯤ ꯃꯈꯣꯏ ꯈꯔ ꯂꯦꯞꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯊꯪ ꯊꯪꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯇꯟꯅ ꯂꯩꯇꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯥꯏꯕꯗꯨꯁꯨ ꯃꯉꯛꯇꯨ ꯆꯦꯞꯊ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯔꯣꯃꯥꯅ ꯏꯄꯟ ꯑꯉꯥꯡ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯃꯥꯏꯕꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯑꯉꯥꯡꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯁꯤꯕꯣ ꯔꯣꯃꯥꯅ ꯏꯄꯟ ꯀꯔꯝꯕꯕꯨꯅꯣ ꯃꯥꯏꯕꯅ ꯇꯨ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯂꯦꯞꯇꯨꯅ ꯐꯤꯖꯣꯜ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯁꯦꯠꯂꯤꯕꯁꯦ ꯃꯥꯏꯕꯒꯤ ꯋꯥꯕꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯑꯍꯟꯗꯨꯅ ꯁꯤꯗꯗꯤ ꯐꯤꯖꯣꯜ ꯑꯉꯧꯕꯤ ꯁꯦꯠꯄꯤ ꯀꯅꯥꯁꯨ ꯌꯥꯎꯗꯦꯅ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯊꯋꯥꯏ ꯃꯤꯔꯦꯟꯗꯨꯅꯤ ꯍꯥꯏꯕ ꯊꯣꯏꯒꯤ ꯊꯋꯥꯏꯗꯨꯅꯁꯨ ꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯄꯒꯨꯝꯕꯁꯨ ꯇꯧꯏ ꯔꯣꯃꯥꯅ ꯏꯄꯟ ꯃꯥꯏꯕꯗꯨꯁꯨ ꯔꯣꯃꯥꯅ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯪꯒꯨꯝ ꯀꯔꯤꯒꯨꯝ ꯃꯥꯏꯕꯅ ꯀꯩꯗꯧꯔꯕ ꯔꯣꯃꯥꯁꯨ ꯃꯥꯏꯕꯗꯒꯤ ꯃꯇꯧꯗꯨ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ ꯔꯣꯃꯥꯅ ꯏꯄꯟꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯃꯤꯀꯨꯞꯁꯤꯗ ꯃꯥꯏꯕꯗꯨꯅ ꯎꯔꯝꯕꯗꯨ ꯊꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ ꯃꯥꯏꯕꯗꯨꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯕꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯕꯅꯤ ꯔꯣꯃꯥꯁꯨ ꯃꯥꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯁꯥꯇ꯭ꯔꯤ ꯈꯔꯗꯨꯁꯨ ꯃꯥꯏꯕꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯥꯏꯕꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯔꯣꯃꯥꯗꯨꯅ ꯐꯅꯤ ꯏꯄꯟ ꯃꯥꯏꯕꯗꯨꯁꯨ ꯃꯐꯝꯗꯨꯗꯒꯤ ꯍꯟꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯔꯦ ꯁꯥꯇ꯭ꯔꯤ ꯈꯔꯗꯨꯗꯤ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯟꯅꯔꯛꯂꯦ ꯃꯇꯝꯗꯨ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯕꯤꯀꯤꯁꯨ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯕꯗꯨ ꯂꯥꯝꯂꯛꯄ ꯐꯥꯎꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯦ ꯕꯤꯀꯤꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗꯨꯗ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯕꯤꯀꯤꯁꯨ ꯆꯥꯛꯁꯪꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯄꯒ ꯉꯁꯥꯏ ꯃꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯝꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯊꯟꯇ ꯘꯝ ꯂꯥꯎꯅ ꯃꯈꯣꯟ ꯍꯧꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯕꯤꯀꯤ ꯃꯈꯨꯠꯇꯨꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯍꯨꯛꯀꯦ ꯇꯧꯕꯒ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯆꯥꯛꯈꯣꯝꯗꯣ ꯄꯨꯈꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯩ ꯕꯤꯀꯤ ꯀꯔꯤ ꯃꯈꯣꯟꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯤꯀꯨꯞꯇꯨ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩ ꯄꯨꯝꯆꯤꯛ ꯆꯤꯛꯏ ꯕꯤꯀꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯂꯗꯨꯅ ꯃꯃꯤꯠꯇꯨ ꯃꯥꯅ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯕꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯗꯅ ꯆꯥꯛꯁꯪꯗꯨꯗ ꯄ꯭ꯔꯞ ꯌꯨꯝꯌꯥꯏꯔꯣꯝꯗ ꯊꯣꯔꯛꯂꯦ ꯆꯥꯛꯁꯪꯗꯨꯒꯤ ꯊꯣꯡꯗꯨꯒꯤ ꯃꯔꯨꯝ ꯑꯣꯏꯔꯞꯅ ꯍꯦꯛ ꯌꯦꯡꯊꯣꯛꯄꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯁꯛꯐꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯄꯥꯗꯨ ꯐꯠ ꯂꯥꯟꯊꯣꯛꯄꯒ ꯊꯥꯡꯂꯝꯂꯤꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯁꯣꯔ ꯈꯪꯊꯤꯡ ꯕꯤꯀꯤꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯋꯥꯀꯜ ꯍꯥꯏꯔꯞ ꯈꯜꯂꯒ ꯃꯇꯨꯡ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯆꯤꯟꯗꯨꯅ ꯊꯣꯡꯖꯤꯟ ꯀꯥꯆꯤꯟꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗꯗꯤ ꯃꯥꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯕꯤꯀꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨ ꯃꯊꯛꯇꯒꯤ ꯆꯥꯛꯇꯨ ꯊꯝꯖꯤꯟꯈꯤꯅꯕ ꯐꯠ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯗ ꯏꯉꯥꯟ ꯉꯥꯜꯂꯝꯕ ꯃꯩꯗꯨ ꯃꯨꯠꯈ꯭ꯔꯦ ꯕꯤꯀꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯨꯗꯛꯁꯤꯗ ꯃꯩꯗꯣ ꯑꯃꯨꯛ ꯐꯠ ꯉꯥꯜꯂꯛꯏ ꯑꯗꯨꯗꯒꯤ ꯕꯤꯀꯤ ꯆꯥꯛꯀꯥꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒ ꯆꯥꯛꯁꯪꯗꯨꯗꯒꯤ ꯊꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯩꯒꯤ ꯁ꯭ꯋꯤꯁꯀꯥꯗꯨ ꯇꯦꯛ ꯃꯨꯊꯠꯂꯝꯂꯒ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯆꯥꯛꯁꯪꯗꯨꯗꯒꯤ ꯊꯣꯔꯛꯄꯒ ꯊꯕꯥ ꯍꯥꯏꯕꯗꯤ ꯕꯤꯀꯤꯒꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯕꯗꯨꯗ ꯕꯤꯀꯤ ꯈꯪꯉꯤ ꯁꯣꯔꯒ ꯍꯣꯟꯗꯦ ꯆꯞ ꯂꯦꯞꯄꯤ ꯊꯕꯥꯅ ꯀꯩꯗꯧꯔꯦ ꯕꯤꯀꯤꯅ
Ima hujikta karigino makhona ama thokibdubu tahobra. Thabana hai oida pada bangangnu thenglabani ko. Si hairam laga thabadu maning thonglom da thokre. Biki su mama hogalakpaduda masadu karadi safai. Biki thoina henna khanjiludre mama su hogalle haiduna adudagi ma su hanna yenglamda tawdana yumyaidu phawdana magi katamna prap lakda mana mama mapagi ka mapadu phawrakpa matamdadi mamagi phamangduda magi thabagi sendaldu machi lengduna leibdu phat urure. Matamsidadi biki hena kiba phawrakle. Bikina kainone hujikta imadi maning thonglomda changkhina adugo magi sendalsina kamaina pamangsida haina ringai charaksida chaksanglomda konlik tabagi makhon amasu tarai. Bikina yengliba maikai mamagi pamung duda thabana tumlambadagi yawonbadu ure. Biki imadi tumnina aduga hujikiduna kana tapna masa matomda sonjai. Matamsida thoigi thawaiduna thabagi sakphumaktada chaksamlomdagi makhongdu leimaituda sot chingduna thorakpa horakle. Biki matawduda yam nakna mi ama changsilakpagi sawum ama phangle. Biki matin kutkut yothai masamana chap yungi thawaidusu biki ki manaktuda sum naksilakle. Biki su hana yengsi kadai chatkisi tungdagina kanabu oiriba mathabaki mihunduga kanna chongba horakle. Mamit ngorok ngawna pangduna thawaiduna makhuttu lamthokladuna biki gi lengsumda soke torakpaga biki matung handuna khangyeng yenglubda matamduda su handaksu kana su leiramdre. Handamukti biki pangthaba tawdre magi ka tamna prap changsilaktuna thongdu phat inthokduna hangdokle. Matamsida biki wakhal amati lagli bikina aibu ngasai thongsi thingjilamdeda aduga mataw karamna hujikna thongsi thingjilamlibano. Ngaihaktu masadu ko khangawi. Biki magi kadu maidusu phat mutatuna magi pamungduda kagi het tawbaga yumyairomdagi maingalduna magi kadugi thong mapadu ingan ngali. Yumyairomdagi faujilakpa mainganduna magi thongjin mapadu maktada nupi amagi mami oina masamana ifa faduna mami tarakpudu hek upaga khudaktuda magi kagi maidu amuk phat thai. Aduda su kana su leite maidu amuk phat mutatli. Aduda su mamidu amuk takidre. Biki maidu amuk phat thalaga kadubu koina leiduna yenglamlaga maidu phat mutatlaga mamaidu phamunglomda leisilakpaga mamangmaktada surup thirabi nupi ama mamangmaktada leplambadu bikina yamda kan lauruklam ma kana lauramlaga yumyairomda kanna chenthorakle. Mana kana laujabudani mana lauribudu kanana su tabide. Biki su yumyaiduda chap leplaga magi kaduda hanna yengluba matamda kadugi thongsu tapna thingjinkre. Biki hulliba mathagi mihundu pakhutuna namsinjaduna khangli. Thangai sengnamak mahak mapa leitana kiba phawrakle. Cheraksidam mamang thonglomdagi bhai biki ho biki kauribudu tarudana mamaidu thonglomda onsinduna bikina kanano ne ahingsida masinda tapna sonjai. Biki bhai aina kauribsi nangbu tadabro aine Mahesh. Bikina mani mahi masi Mahesh ki makhwane. Adudagi biki khongleituna mamang thonglomda changsinduna thongdu tapna hangdoklaga mangaktu haifetang mapanda lithoktuna lei. Lithoktuna leiduna yengi. Manak adwaidadi kanasu leibu ude. Biki kainone hujikchida kauramlaga kadaida chakrajano asukthuna adu natragana magise aingondaga laknaba oirijala. Amuksu mamaidu koilei leiduna yenglakpada laptakna konthonglomda nipa amakak sum thokibadu ure. Bikina masibu ngaubu jalne mana ka kaukai kauramlaga kaisu hairamdana thongalomda tumina chakrisibo. Tanja sida mana konthong masida uribani padusu chatlambadagi chap leptuna mamaidu bikida leisilaktuna mapanda thora u haibu makhutu haipet khalai. Biki su makhongdu thongjindudagi kanthor pada khudi haipet thiduna mangondu uttuna padrak tasile. Yumyaiduda tumduna leiriba bikigi mamadusu tumlambadagi makhondu tahoraduna mamit mana khangsingi. Thabana karigi makhonone hujikidubo yamna takida.
Bikisu turambuꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯀꯣꯡꯊꯣꯡꯂꯣꯝꯗ ꯆꯠꯄ ꯍꯧꯏ꯫ ꯊꯕꯥꯁꯨ ꯐꯃꯨꯡꯗꯨꯗꯒꯤ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥꯡ ꯊꯣꯡꯖꯥꯎꯗꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯥꯡꯗꯨꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯕꯤꯀꯤ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯐꯃꯨꯡꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕꯗꯨꯗ ꯊꯕꯥ ꯈꯣꯡꯂꯩ ꯊꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯐꯠ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯕꯤꯀꯤ ꯑꯣꯏꯕ ꯇꯥꯏ꯫ ꯅꯤꯄꯥ ꯑꯃ ꯂꯥꯞꯅ ꯀꯣꯟꯊꯣꯡꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯄꯠ ꯆꯠꯈꯤꯕꯗꯨ ꯎꯍꯧꯔꯦ꯫ ꯊꯕꯥꯅ "ꯃꯣꯏ ꯕꯥ ꯍꯣ ꯃꯣꯏ ꯕꯄꯥ ꯇꯥꯕꯤꯔꯤꯕꯣ?" ꯀꯨꯟꯖꯣ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯁꯥꯗꯨ ꯌꯥꯝ ꯍꯧꯒꯠꯅꯤꯡꯗ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯊꯣꯛꯂꯛꯇꯅ ꯊꯕꯥꯅ ꯀꯧꯔꯤꯕꯗ ꯀꯨꯟꯖꯣꯅ "ꯀꯩꯗꯧꯔꯒꯦꯅꯦ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯑꯃꯨꯛ?" ꯊꯕꯥꯅ "ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯦ." "ꯍꯥꯏ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ?" ꯊꯕꯥꯅ "ꯑꯁ ꯍꯣ ꯅꯆꯥꯅꯨꯄꯥꯗꯣ ꯀꯥꯒꯤ ꯀꯥꯗ ꯇꯨꯝꯂꯝꯗ꯭ꯔꯦ꯫ ꯊꯣꯡꯒꯥꯁꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯤ." ꯀꯨꯟꯖꯣꯅ "ꯍꯦꯔꯥ ꯅꯪꯁꯨ ꯃꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯑꯃ ꯑꯣꯏꯔꯤꯅꯤ꯫ ꯀꯩꯅꯣ ꯀꯥꯟꯅꯗꯦ ꯇꯨꯝꯃꯣ." ꯊꯕꯥꯅ ꯍꯧꯖꯤꯛꯇꯅ ꯑꯩꯅ ꯃꯈꯣꯟ ꯑꯃ ꯀꯔꯤꯒꯤꯅꯣ ꯈꯪꯍꯧꯗꯅ ꯍꯧꯅ ꯇꯥꯈ꯭ꯔꯤꯕꯗꯣ ꯑꯗꯨꯒ ꯅꯤꯄꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡ ꯂꯥꯟꯅ ꯆꯠꯈꯤꯕ ꯎꯍꯧꯏ꯫ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯔꯣ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯂꯨꯅꯕ." ꯀꯨꯟꯖꯣꯅ "ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ?" ꯀꯨꯟꯖꯣꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯗꯩꯗꯨ ꯅꯥꯃꯩ ꯐꯠ ꯌꯦꯞꯁꯤꯟꯗꯨꯅ ꯀꯨꯟꯖꯣꯅ ꯀꯗꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕ?" ꯊꯕꯥꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯏ꯫ ꯀꯨꯟꯖꯣꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯕꯤꯀꯤꯁꯨ ꯃꯍꯦꯁꯀ ꯑꯍꯤꯡꯗꯨꯗ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯂꯥꯞꯅ ꯕꯤꯀꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯑꯃꯨꯛꯁꯨ ꯌꯦꯠꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯍꯨꯠ ꯂꯩꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯩꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ